Hanagi former Chief Minister Nungthomam N. Biren Singhna laita akoi target phobakchau ikhaida changba yagidabadu changu haibagi awai akhum amadi amuk Dr. Angomcha Bimolna naril lergadi achoba meeting am silu ai saruk yage ngamdragadi ma singe hairi ozamasi that naril lergadi changu haibagi yagidabadu naril lergadi changu ai changu haibagi awai akhum ama aduga Dr. Angomcha Bimolna naril lergadi achoba meeting am silu ai saruk yage ngamdragadi ma singe hairi oza masi political view da yengba yabra natraga khoi gi personal oba view da yengba yabra oza masi kari mo thamining amadi lakchaning of exchange of what haiba tare amana ama haiba amana ama khumokpa awai khum haja batare masi political gi view da yengba yabra natraga hojik leiba irang sida without political view yaudana leiba irang se amtang solution porokna ba khanasi haiba gi view da yengba yabra oza masi matana kari mo thamining masi akhoi gi lamdam sida akhoi yamna nungai jadaba hai tare akhoi yamna nungai jadaba akhoi yam laibak thibani haina akhoi laujaba se akhoi lamdam sida leriba politician singsina akhoi masa masa gi hoiba responsibility do madu aina aigi responsibility se kadai phauba akhoi pangthokpa ngamkhrabage haina subaina politician singsina khanbi bagi mahutta akhoi blame game hai tare amana amada maral sinaba migi asoibado amadudi adum haiba aduga masagi asoibadi akhoi kya kanna akhoi consider tawtaba sumbagi culture ama akhoi lamdam sida leiba political leader singsida akhoi matam kya gi mamang take leirakpado ado si matang sida sumadugi potu mami dai hen adumaina ai thamjage aduga akhoi gi thoiba akhoi gi crisis sigi manungda haiba tare akhoi miyam sina akhoi matam sang na akhoi gi lamdam sida crisis gi manungda leikhiba lengak se mase sida akhoi miyam sin nungai trabani dana awana meyam mayok narabani dana aduga problem se amuka center gi lengak pai riba losing ba singsina akhoi dual policy ama akhoi lamdam sida namthak tawba miyam sida namthak tawba tongan mamong da kuki people singda ama haijan akhoi Meitei people singda ama haijan lemhoriba mayam sida ama haijan sumai toroga tongan mamong da center sina koi sanarakwa sigumba matam mamo woikiba haitare mada koi gi miyam sina yamna ningba kairakwa paliba lengak sida yamna koi gi ningba kairakwa pelaktaba madugi anti incumbency si yam wangba haitare lengak sigi mayokta pendabagi wakhalon si yam wangba madugi tendency si yam wangba timing ama khakta koi lok sabha gi election si lakhiba adugi lok sabha gi election se sida akoi gi leiriba akoi gi honorable MP akoi kano se Ozabi Mol se masi akoi parliament ma keno oina chatpa taragati MP oina chatpa taragati ma se he is an academician and he is an eminent person to speak out all the issues relating to the recent problems happening in Manipur. Sima pasana taurani haibagi thajabase koi praja se sida koi fil torakpa manasu madugi thajabadu piba haitare ko parliament chalagare parliament nikhai gani parliament gi outside ta suni khai gani aduga koi issue sing se masi koi kaigumba hallamadi karimari chalamadi puthukna na ba ko ai tauradamni haibasi ai amtang ngamagana ai taurage ngamdragana ai se haina wasak phau koi praja da wasak pana singwa ama lakpa praja sidi ngasai degi lengak se frustration leibanina pen da base mai desperation si am wang na leibanina adugi kano sida adugi kano sida Ozabi Mol gi special praja se am phajana koi thajaba tham khiba hai tare ko aduga haujik parliament amuk chakhra khandati amuka masu magi tawba yaba thabak se amna limited oramba hai tare ne parliament hoi ngang budi ngang kia han bagi ngang padu daga yam phajana remarkable loiba mongda akhoi asoba kenoma oiki benamo oiki ngang budi ngang kia do amani ngang kia sinatana chapchaba akhoi gi result oriented oiba potama karino haiba mati akhoi gi thoiba crisis siga marina maruaina IDP gi issue sing se si matangda chapchaba result ama find out torkadra mansu tawgani haige bne torkadra haina khanbadu makti adugi potudi oirakti hebako limited oirame swai sida matamdu mana vote ka khibdo
madu sumaina prajada hairamaga sumaina tawbani habi thajau piramaga kakhibani adu tawkhibani habna chingwa amuka hausiki kenogi maikai degi su akhoi BJP gi maikai degi maruaina XM gi maikai degi adum bi wafam khara lerpa haitare ne ko adu wakhalondu lerpa somna kadegi jo amuka ka issue se nangna lois nangi matamda loisan ngamgibra natragana nangna kari kari torami toramde adugi limitation kharabudi lengak pairi botu da su leiramgani ko loina highway aba yadaba magi situation su mangon compel to situation su leiramgani leiramoi haningai di leite ba ko adubu madugi bayamdo koi husik phawbugi oinati chapchana koi mai issue si mai pakne handle to ngamba pot amadi oidri banina sirisida debate tawna si ka haibana chingwa challenge ama khoi honorable MP gi maikai degi thamakpa haitare madugi repercussion da chief minister gi maikai XM gi maikai degi so amuka phoksaw ikhai gi ma changbang ngam khidabagi changbang ngani haina chalaga ada changba yaroi na harpa kanda nang halakri du di haba wafam ngapwa namu kautuki mu hairpa sumain tawna na awai khum gi potchi lai anyway khoina haining badi